Manipuri film gi mari Leinaba Thoumi Kharana Chatharakliba Lamchat Kambagi Thouwong kaya film forum Manipur na Sougatte pawasi Kanglei maira pawse dagi lokhatjabane film forum Manipur na kaya raghanna matungda muk tawdana bahai khiba kaya leirabasu hanjin social media singda iramda masigi film tawjariba singbu miyamda natai sadaba oina uhanbiriba amade lamda masigi hauna lonsat pu karyamnariba mathong huktaba mayumgi ahalaman singna warak pidraba Manipuri film ga mari Leinaba Thoumi Kharana Chatharakliba Lamchat Kambagi Thouwong kaya ase film forum Manipur na Sougatte haina forum asigi general secretary in charge Prem Sarmana khuyek piduna press ta thadorokba cherola man haire cherola sina hai makhoi kharasi film forum Manipur na matungda film gi Thoumi amani haina lawroi loinana film forum Manipur ga karigumba hiram amata da mari leinararoi masigi matungda tholakpa afafata khudingmak masa masagi oijagadabani hairakle Social media da aranba pau sandokpa miyoi taruki mathakta Manipur police na FIR register tawkhre pau wasi Kanglei maira pause dagi lokhatjabane hauzik Manipur da thogliba irang asiga mari leinana aranba madi furup amaga gi marakta nungsinahandaba yadaba mawongda social media da pau sandokpa WhatsApp group taruki mathakta Manipur police na FIR register tawkhre Manipur police dagi phangba pau gi matungin hauzik Churachandpur district ta miyambo kihan khanganba amaga nungsinahanda duna Khana hanba yaba mawongda aranba pausing WhatsApp group channel taruki mathakta amamam toina FIR register tawkhibane makhata na sigumba thawong sing chathaba group channel singi mathakta su logi oiba thabak laukhalagani haina Manipur police ki maikidagi section wa thamlagle